ꯑꯩꯈꯣꯏꯁꯦ ꯂꯣꯏꯔꯦꯕꯀꯣ ꯁꯤ ꯌꯦꯡꯕꯤꯌꯨꯅꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯐꯣꯟ ꯃꯍꯤ ꯊꯣꯛꯇ꯭ꯔꯤꯁꯦ ꯈꯥꯃꯦꯟꯗꯣ ꯈꯔ ꯍꯥꯞꯄ ꯋꯥꯠꯈ꯭ꯔꯦꯕ ꯃꯣꯏ ꯑꯔꯥꯕꯤꯛꯇꯗꯤ ꯈꯥꯃꯦꯟ ꯃꯌꯥꯝ ꯍꯥꯞꯄꯒ ꯈꯥꯃꯦꯟꯒꯤ ꯃꯐꯣꯟꯗꯨꯅ ꯃꯍꯤ ꯑꯣꯏꯅ ꯆꯥꯗꯣꯏꯅꯦꯕ ꯑꯩꯁꯦ ꯁꯪꯒꯣꯝ ꯁꯅꯥ ꯂꯣꯏꯔꯦꯕꯀꯣ ꯌꯦꯡꯕꯤꯌꯨꯅꯦ ꯀꯩꯅꯣ ꯑꯩꯅ ꯍꯋꯥꯏ ꯊꯔꯥꯛꯁꯨ ꯍꯥꯞꯄꯦ ꯑꯗꯣ ꯇꯟ ꯈꯨꯍꯧꯁꯤ ꯌꯦꯡꯉꯨꯅꯦ ꯑꯁꯤꯗ ꯍꯥꯟꯅ ꯁꯥꯍꯜꯂꯦꯗꯅ ꯑꯁꯤꯗꯒꯤ ꯁꯥꯍꯜꯂꯒ ꯈꯔꯕꯨꯗꯤ ꯋꯥꯠꯂꯤꯁꯦ ꯑꯗꯨꯒ ꯑꯁꯤꯒꯤ ꯃꯊꯛꯇꯀꯣ ꯃꯩ ꯑꯁꯨꯃꯥꯏꯅ ꯊꯥꯖꯤꯜꯂꯒ ꯍꯧꯔꯤꯅꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯤ ꯑꯩꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯔꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯁꯨ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯪꯂꯩꯆꯥꯁꯤꯡꯁꯨ ꯃꯄꯥꯟ ꯑꯝꯇ ꯊꯣꯛꯄ ꯌꯥꯗꯦ ꯂꯣꯛꯗꯥꯎꯟ ꯂꯣꯏꯅ ꯇꯧꯔꯦꯕꯀꯣ ꯔꯁꯤꯌꯥꯁꯨ ꯂꯣꯛꯗꯥꯎꯟ ꯇꯧꯋꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯁꯦꯜꯐ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯔꯒ ꯂꯩꯔꯤ ꯑꯗꯣ ꯑꯩ ꯉꯁꯤꯁꯨ ꯃꯌꯥꯝꯗ ꯕ꯭ꯂꯣꯛ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯩ ꯉꯁꯤ ꯁꯦꯝꯖꯗꯣꯔꯤꯕ ꯕ꯭ꯂꯣꯛꯁꯦ ꯆꯥꯕꯒꯤ ꯃꯇꯥꯡꯅꯦꯕ ꯑꯗꯣ ꯆꯥꯕꯒꯤ ꯃꯇꯥꯡ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯅ ꯃꯌꯥꯝꯗ ꯁꯨꯝ ꯁꯤꯌꯔ ꯇꯧꯖꯅꯤꯡꯕꯒꯤꯅꯦ ꯑꯈꯪꯕꯁꯨ ꯌꯥꯎꯔꯝꯅꯤ ꯑꯩꯅ ꯉꯁꯤꯒꯤ ꯃꯌꯥꯝꯗ ꯎꯠꯆꯗꯣꯔꯤꯕ ꯁ꯭ꯇꯥꯏꯜ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯈꯨꯊꯣꯡꯁꯦ ꯑꯗꯣ ꯈꯪꯗꯕꯁꯤꯡ ꯌꯥꯎꯔꯒꯗꯤ ꯁꯨꯝ ꯁꯤꯌꯔ ꯇꯧꯖꯕ ꯌꯥꯝ ꯈꯪ ꯍꯩꯗꯅ ꯅꯠꯇꯦ ꯑꯩ ꯒꯣꯜꯗꯟ ꯔꯥꯝ ꯁꯦꯐꯇꯤ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯑꯩ ꯁꯨꯝ ꯃꯌꯥꯝꯗ ꯁꯨꯝ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯑꯩꯅ ꯉꯁꯤ ꯇꯧꯗꯣꯏꯁꯤꯀꯣ ꯌꯦꯟ ꯃꯄꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯊꯣꯡꯗꯣꯏꯅꯦꯕ ꯊꯣꯡꯕ ꯍꯥꯏꯁꯦ ꯑꯣꯚꯟꯗ ꯊꯣꯡꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯣꯚꯟꯗ ꯌꯦꯟ ꯊꯣꯡꯕ ꯍꯥꯏꯁꯦ ꯌꯦꯟ ꯌꯥꯏꯕꯗꯤ ꯀꯧꯋꯦꯕꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯑꯔꯥꯕꯤꯛꯇꯗꯤ ꯊꯣꯡꯕ ꯁꯨꯃꯥꯏꯅ ꯍꯥꯏꯅꯩꯌꯦꯕ ꯃꯔꯝꯗꯤ ꯚꯦꯖꯤꯇꯦꯕꯜꯁ ꯃꯌꯥꯝ ꯍꯥꯞꯄꯦꯕꯀꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯉꯁꯤ ꯇꯧꯗꯣꯏꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯃꯤꯗꯜ ꯏꯁꯀꯤ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯗꯨꯕꯥꯏꯗꯒꯤ ꯏꯔꯥꯟ ꯏꯔꯥꯛ ꯁꯤꯔꯤꯌꯥꯁꯤꯗ ꯄꯨꯂꯞ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯕ ꯃꯣꯏꯒꯤ ꯁ꯭ꯇꯥꯏꯜꯅꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯇꯧꯖꯔꯛꯀꯦ ꯑꯁꯤꯁꯦ ꯆꯤꯀꯟꯅꯦ ꯀꯤꯂꯣ 1.5 ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯒ ꯑꯁꯤꯁꯦ ꯂꯣꯏꯅ ꯃꯦꯔꯤꯅꯦꯠ ꯇꯧꯔꯒ ꯃꯁꯥꯂꯥ ꯂꯣꯏꯅ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯁꯤꯁꯦ ꯁꯤꯗ ꯍꯥꯞꯄꯅꯤ ꯁꯤꯗ ꯑꯩꯅ ꯐꯣꯏꯜ ꯄꯦꯄꯔꯁꯨ ꯍꯥꯞꯄꯦꯕꯀꯣ ꯑꯗꯨꯒ ꯑꯁꯤꯅ ꯒꯖꯔꯅꯦ ꯒꯖꯔꯁꯦ ꯁꯤꯗ ꯌꯦꯟ ꯈꯤꯇꯪ ꯌꯥꯏ ꯇꯥꯔꯗꯤ ꯌꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯏꯔꯒ ꯊꯣꯛꯂꯛꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯁꯤ ꯍꯥꯞꯄ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯃꯍꯤ ꯃꯐꯣꯟ ꯑꯣꯏꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯊꯣꯡꯕꯅ ꯁꯨꯃꯥꯏꯅ ꯍꯥꯏꯅꯩꯌꯦꯕ ꯑꯗꯨꯒ ꯑꯁꯤꯒꯤ ꯈꯥꯃꯦꯟꯁꯤꯁꯨ ꯁꯨꯃꯥꯏꯅ ꯑꯗꯣ ꯑꯩꯅ ꯁꯤꯗ ꯊꯝꯃꯤꯕ ꯇꯦꯕꯜꯁꯦ ꯁꯤꯁꯦ ꯑꯐꯠꯇꯕ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕ ꯏꯆꯦ ꯏꯆꯟ ꯏꯃꯥꯁꯤꯡ ꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯇꯝꯗꯤ ꯁꯦꯅꯤꯇꯥꯏꯖꯔ ꯁꯤꯖꯤꯟꯅꯧꯅ ꯍꯥꯏꯗ꯭ꯔꯥ ꯑꯗꯣ ꯆꯥꯛꯈꯨꯝꯗꯗꯤ ꯁꯦꯅꯤꯇꯥꯏꯖꯔꯁꯦ ꯑꯩꯈꯣꯏ ꯇꯦꯕꯜꯗ ꯀꯥꯞꯁꯤꯟꯕꯗꯤ ꯌꯥꯗꯦꯗꯅ ꯑꯗꯨꯗꯨꯅ ꯑꯁꯨꯝꯕꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯜꯀꯣꯍꯣꯜ ꯄꯥꯔꯁꯦꯟꯁꯨ ꯌꯥꯎꯋꯦꯕꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯇꯥꯏꯖꯔ ꯃꯈꯜ ꯑꯃꯅꯦꯕ ꯁꯤꯁꯦ ꯈꯨꯠꯇ ꯁꯨꯃꯥꯏꯅ ꯇꯩꯊꯣꯛꯑꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯁꯦꯡꯗꯣꯛꯄꯗ ꯃꯍꯤꯛ ꯂꯩꯔꯝꯕ ꯁꯤꯕ ꯑꯗꯨꯝ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯀꯪꯍꯜꯂꯒ ꯑꯩꯈꯣꯏꯅ ꯇꯤꯜꯍꯧ ꯆꯅꯝꯁꯨ ꯂꯣꯏꯅ ꯊꯝꯕ ꯌꯥꯏꯑꯕ ꯑꯗꯣ ꯑꯩ ꯈꯥꯃꯦꯟꯁꯦ ꯁꯨꯃꯥꯏꯅ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯇꯤꯜꯍꯧꯁꯦ ꯔꯥꯎꯟꯁꯨ ꯍꯥꯞꯆꯜꯂꯤꯅꯤ ꯁꯨꯃꯥꯏꯅ ꯑꯩꯁꯦ ꯍꯧꯖꯤꯛꯀꯣ ꯑꯂꯨꯁꯨ ꯍꯥꯞꯆꯜꯂꯅꯦꯕ ꯁꯤꯗ ꯑꯗꯣ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯌꯥꯎꯗꯕꯤꯗ ꯊꯣꯡꯕ ꯈꯨꯊꯣꯡꯅꯦꯕ ꯊꯥꯎ ꯀꯩꯝꯇ ꯍꯥꯞꯇꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯁꯤꯒꯤ ꯑꯣꯚꯟꯁꯦ ꯌꯥꯝꯅ ꯄꯤꯛꯈ꯭ꯔꯦ ꯁꯤꯁꯦ ꯑꯁꯤꯗ ꯂꯩꯔꯦ ꯍꯧꯖꯤꯛꯀꯤꯗꯣ ꯑꯂꯨ ꯑꯗꯒꯤ ꯒꯖꯔ ꯄꯨꯂꯞ ꯈꯥꯃꯦꯟꯁꯨ ꯄꯨꯂꯞ ꯍꯥꯞꯄꯦ ꯁꯤꯁꯦ ꯑꯗꯣ ꯊꯨꯝ ꯈꯔꯁꯨ ꯃꯊꯛꯇ ꯆꯥꯏꯔꯦ ꯁꯤꯁꯦ ꯊꯨꯝꯒꯨꯝꯕꯗꯤ ꯅꯝꯃꯣꯏꯕ ꯍꯣꯔꯦꯟ ꯊꯣꯡꯕ ꯂꯣꯏꯔꯀꯥꯟꯗ ꯑꯗꯣ ꯏꯁꯥꯅ ꯊꯨꯝ ꯑꯗꯒꯤ ꯃꯣꯏꯒꯤ ꯀꯥꯂꯥ ꯅꯃꯛ ꯍꯥꯏꯅꯕꯗꯣ ꯑꯩꯈꯣꯏ ꯅꯟ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯆꯥꯕꯗꯣ ꯑꯩꯈꯣꯏꯁꯨ ꯆꯥꯅꯩꯗꯅ ꯃꯌꯥꯡꯒꯩꯅ ꯆꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯣꯔꯦꯟ ꯈꯔ ꯀꯩꯅꯣ ꯆꯝꯂꯛ ꯇꯧꯔꯒꯗꯤ ꯌꯥꯟꯁꯤꯟꯅꯔꯒ ꯆꯥꯗꯣꯏꯕ ꯑꯗꯣ ꯃꯁꯥ ꯌꯥꯝꯅ ꯐꯕꯩꯅꯦꯕꯀꯣ ꯁꯤꯁꯦ ꯑꯩ ꯁꯤꯗ ꯍꯥꯞꯆꯜꯂꯒꯦ ꯑꯩꯁꯦ ꯎꯞꯄꯤꯕ ꯒ꯭ꯂꯣꯞꯁꯦ ꯀꯩꯅꯣꯅꯦ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯅꯠꯇꯦ ꯐꯤꯒꯤꯅꯦꯕ ꯑꯗꯣ ꯑꯁꯤꯁꯦ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗꯅꯦ ꯑꯩꯅ ꯊꯝꯃꯤꯁꯦ ꯁꯤꯁꯦ ꯑꯗꯣ ꯑꯇꯣꯞꯄ ꯀꯤꯆꯟꯒꯤ ꯀꯩꯅꯣꯗꯗꯤ ꯎꯠꯄꯅꯦꯕꯀꯣ 100-200 ꯀꯥꯏꯅ ꯑꯗꯣ ꯁꯤꯗꯗꯤ ꯎꯠꯇ꯭ꯔꯦ ꯁꯤꯗꯗꯤ ꯑꯩꯅ ꯑꯗꯨꯝ ꯕꯥꯞꯅ ꯑꯗꯨꯝ ꯈꯟꯖꯕ ꯄꯣꯠꯇꯣ ꯑꯗꯨꯗ ꯑꯣꯏꯅ ꯇꯧꯖꯔꯦ ꯑꯩꯗꯣ ꯍꯧꯖꯤꯛꯀꯤ ꯌꯦꯟꯗꯣ ꯑꯣꯚꯦꯟꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯀꯟꯅ ꯀꯨꯛ ꯇꯧꯔꯤꯌꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯊꯦꯜꯁꯦ ꯁꯪꯒꯣꯝ ꯁꯅꯥꯁꯨ ꯑꯗꯨꯒ ꯀꯩꯅꯣꯒ ꯇꯟꯒꯪꯗꯣ ꯑꯗꯨꯁꯨ ꯁꯦꯝꯒꯦ ꯇꯧꯕ ꯇꯟꯒꯪꯁꯦ ꯆꯥꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯅ ꯁꯨꯝ ꯍꯩꯕ꯭ꯔꯥꯅ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯇꯧꯕ ꯑꯩꯅ ꯑꯁꯤꯁꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯄꯅꯤꯔꯁꯦ ꯁꯪꯒꯣꯝ ꯁꯅꯥꯁꯦ ꯁꯦꯝꯃꯤꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯁꯪꯒꯣꯝ ꯁꯅꯥꯁꯦ ꯌꯨꯝꯗ ꯐꯪꯕ ꯁꯪꯒꯣꯝ ꯁꯅꯥꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯊꯨꯝ ꯌꯥꯎꯖꯩꯑꯕ ꯑꯗꯣ ꯁꯪꯒꯣꯝ ꯁꯅꯥꯁꯦ ꯃꯈꯜ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯣ ꯌꯨꯝꯒꯤ ꯈꯔ ꯃꯍꯥꯎ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯗꯤ ꯑꯁꯤꯁꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯁꯤꯁꯦ ꯍꯥꯎꯕ꯭ꯔꯥ ꯇꯦꯁ ꯇꯧꯒꯦ ꯌꯨꯝꯗꯗꯤ ꯁꯤ ꯃꯁꯥꯒꯤ ꯑꯗꯨꯝ ꯊꯨꯝ ꯑꯗꯨꯝ ꯌꯥꯎꯋꯦ ꯌꯨꯝꯗꯗꯤ ꯃꯥꯟꯅꯗꯕꯅꯦ ꯑꯗꯣ ꯊꯣꯡꯉꯀꯥꯟꯗꯗꯤ ꯃꯥꯟꯅꯕ ꯍꯥꯎꯗꯤ ꯍꯥꯎꯋꯦ
ꯇꯟꯁꯨ ꯍꯧꯒꯦꯅ ꯍꯥꯏꯕꯗꯣ ꯇꯟꯁꯦ ꯇꯛꯏꯅꯤ ꯇꯟ ꯇꯛꯄꯁꯦ ꯀꯩꯅꯣꯗ ꯇꯛꯏ ꯐꯨꯖꯤꯟꯕꯒꯤꯗ ꯂꯩꯖꯗꯕꯒꯤ ꯅꯣꯡꯇꯁꯨ ꯆꯥꯗꯦꯕ ꯉꯁꯤꯗꯤ ꯇꯟꯒꯪ ꯆꯥꯅꯤꯡꯉꯦ ꯃꯣꯏꯗꯥꯒ ꯊꯥꯎ ꯈꯔ ꯍꯥꯞꯄꯒ ꯊꯨꯝ ꯍꯥꯞꯄꯒ ꯇꯛꯄ ꯇꯟꯒꯪ ꯑꯣꯏꯅ ꯑꯗꯣ ꯔꯥꯎꯟꯗꯤ ꯐꯖꯅ ꯇꯥꯔꯦ ꯑꯩꯁꯨ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯉ ꯇꯛꯏꯅꯤ ꯌꯥꯝ ꯋꯥꯅ ꯇꯟꯁꯦ ꯃꯌꯥꯝꯕꯨꯗꯤ ꯌꯥꯝꯃꯦ ꯑꯗꯣ ꯑꯁꯤ ꯈꯔ ꯂꯩꯔꯤ ꯁꯤꯗꯤ ꯀꯩꯅꯣ ꯇꯧꯗꯧ ꯃꯥꯜꯂꯦ ꯁꯤꯗꯤ ꯂꯦꯝꯗꯧ ꯃꯥꯜꯂꯦ ꯍꯌꯦꯡꯒꯨꯝꯕ ꯆꯥꯔꯁꯨ ꯆꯥꯔꯒꯦꯅ ꯇꯧꯔꯕ ꯑꯩꯒꯤ ꯇꯦꯂꯦꯟꯁꯤ ꯑꯩꯈꯣꯏꯁꯦ ꯂꯣꯏꯔꯦꯕꯀꯣ ꯑꯁꯤ ꯌꯦꯡꯕꯤꯌꯨꯅꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯐꯣꯟ ꯃꯍꯤ ꯊꯣꯛꯇ꯭ꯔꯤꯁꯦ ꯈꯥꯃꯦꯟꯗꯣ ꯈꯔ ꯍꯥꯞꯄ ꯋꯥꯠꯈ꯭ꯔꯦꯕ ꯃꯣꯏ ꯑꯔꯥꯕꯤꯛꯇꯗꯤ ꯈꯥꯃꯦꯟ ꯃꯌꯥꯝ ꯍꯥꯞꯄꯒ ꯈꯥꯃꯦꯟꯒꯤ ꯃꯐꯣꯟꯗꯨꯅ ꯃꯍꯤ ꯑꯣꯏꯅ ꯆꯥꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯈꯥꯃꯦꯟꯗꯣ ꯌꯥꯝ ꯍꯥꯞꯇꯕꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯣ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤ ꯁꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯔꯤꯕ ꯇꯟꯁꯦ ꯍꯩꯇ ꯍꯧꯔꯤꯅꯦꯕꯀꯣ ꯑꯗꯣ ꯇꯟ ꯈꯨꯍꯧꯁꯤ ꯌꯦꯡꯉꯨꯅꯦ ꯑꯁꯤꯗ ꯍꯥꯟꯅ ꯁꯥꯍꯜꯂꯦꯗꯅ ꯑꯁꯤꯗꯒꯤ ꯁꯥꯍꯜꯂꯒ ꯈꯔꯕꯨꯗꯤ ꯋꯥꯠꯂꯤꯁꯦ ꯑꯗꯨꯒ ꯑꯁꯤꯒꯤ ꯃꯊꯛꯇꯀꯣ ꯃꯩ ꯑꯁꯨꯃꯥꯏꯅ ꯊꯥꯖꯤꯜꯂꯒ ꯍꯧꯔꯤꯅꯤ ꯑꯩꯈꯣꯏꯁꯤ ꯑꯃ ꯇꯋꯥꯗ ꯃꯣꯏꯒꯤ ꯇꯟ ꯍꯧꯅꯕ ꯐ꯭ꯔꯥꯏꯡ ꯄꯦꯟ ꯃꯆꯥꯗꯣ ꯑꯗꯨ ꯂꯩꯇꯕ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯁꯤꯗꯤ ꯄꯥꯛꯑꯦꯕ ꯌꯦꯔꯨꯝ ꯍꯧꯕꯩꯗꯨꯅꯦ ꯑꯗꯨꯗꯨꯅ ꯌꯥꯗꯕꯗꯒꯤ ꯁꯤꯁꯤꯗ ꯃꯈꯥꯗꯨꯅ ꯇꯧꯔꯕ ꯑꯩꯁꯦ ꯁꯪꯒꯣꯝ ꯁꯅꯥ ꯂꯣꯏꯔꯦꯕꯀꯣ ꯌꯦꯡꯕꯤꯌꯨꯅꯦ ꯀꯩꯅꯣ ꯑꯩꯅ ꯍꯋꯥꯏ ꯊꯔꯥꯛꯁꯨ ꯍꯥꯞꯄꯦ ꯑꯁꯤꯁꯦ ꯄꯨꯂꯞ ꯈꯥꯏꯗꯣꯛꯀꯦ ꯇꯧꯕꯩꯅ ꯑꯁꯤꯒꯤ ꯕꯔꯇꯟꯗ ꯍꯥꯞꯆꯜꯂꯒ ꯑꯣꯏꯅ ꯈꯥꯏꯗꯣꯛꯑꯒꯦꯕ ꯌꯥꯝꯕ ꯃꯥꯜꯂꯦ ꯍꯥ ꯌꯥꯝꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯜꯂꯒ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯆꯥꯗꯣꯏꯅꯤ ꯀꯥꯏꯗꯦ ꯑꯅꯤꯔꯛ ꯆꯥꯏꯑꯦꯕ ꯑꯍꯤꯡꯗꯒ ꯑꯃꯨꯛ ꯍꯥꯎꯅꯤ ꯆꯥꯛ ꯂꯥꯝꯈꯠꯂꯤꯁꯤꯗꯤ ꯍꯥꯎꯅꯤ ꯍꯥꯎꯔꯦ ꯂꯣꯏꯅ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯦꯕꯀꯣ ꯏꯟꯖꯥꯡ ꯊꯣꯡꯕꯗꯣ ꯑꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯃꯄꯨꯝꯗꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯗꯦꯕꯤꯠꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯩ ꯏꯃꯥꯟꯅꯕ ꯐꯦꯁ ꯑꯗꯨꯒ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯝ ꯁꯅꯥꯗꯣ ꯑꯗꯨꯒ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯇꯟꯁꯦ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯁꯝꯃꯔꯖꯤꯠ ꯌꯥꯎꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅೋ ꯍꯥꯏꯔꯀꯥꯟꯗ ꯂꯣꯛꯗꯥꯎꯟꯗ ꯃꯥꯁꯨ ꯌꯥꯎꯈ꯭ꯔꯦꯕ ꯁꯝꯃꯔꯖꯤꯠꯇꯣ ꯃꯐꯝ ꯑꯃꯗ ꯂꯩꯕ ꯑꯩꯒ ꯃꯥꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩꯕ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯑꯗꯣ ꯃꯥꯗꯣ ꯂꯣꯛꯗꯥꯎꯟꯗ ꯍꯧꯖꯤꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗꯕꯗꯣ ꯑꯗꯨꯅ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯂꯩꯔꯕ ꯂꯥꯛꯄꯗꯣ ꯇꯦꯛꯁꯤ ꯀꯩꯀꯥ ꯆꯦꯟꯗꯕꯅꯤꯅ ꯑꯗꯨꯒꯤꯅꯦ ꯃꯌꯥꯝ ꯑꯗꯣ ꯁꯥꯁꯦ ꯑꯩ ꯍꯥꯎꯇꯦꯁꯦ ꯑꯩ ꯇꯦꯁ ꯇꯧꯖꯔꯛꯀꯦ ꯈꯨꯠꯅ ꯍꯦꯛꯇ ꯇꯧꯔꯕꯅꯤꯅꯦ ꯃꯌꯥꯝ ꯑꯩ ꯇꯟꯁꯨ ꯑꯣꯏꯅ ꯇꯧꯒꯦ ꯇꯧꯕ ꯑꯗꯨꯒ ꯁꯤ ꯁꯪꯒꯣꯝ ꯍꯥꯎꯕ ꯍꯥꯎꯇꯕꯗꯤ ꯈꯪꯉꯣꯏꯕ ꯉꯁꯥꯏ ꯃꯩ ꯆꯥꯔꯦ ꯍꯥꯎꯋꯦ ꯑꯗꯣ ꯌꯦꯡꯉꯛꯀꯦ ꯐꯖꯅ ꯃꯑꯣꯡꯁꯦ ꯑꯩ ꯁꯤ ꯒꯖꯔ ꯑꯣꯏꯅ ꯇꯧꯔꯛꯀꯦ ꯍꯥꯎꯕ꯭ꯔꯦꯡꯒꯤ ꯒꯖꯔꯁꯦ ꯍꯥꯎꯋꯦ ꯁꯤ ꯂꯩ ꯆꯤꯛꯀꯟꯗꯣ ꯄꯥꯛ ꯃꯨꯜꯂꯦ ꯃꯅꯨꯡꯁꯦ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯁꯝꯃꯔꯖꯤꯠ ꯍꯥꯎꯔꯦ ꯑꯩꯗꯣ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦꯕꯀꯣ ꯆꯥꯛ ꯆꯥꯕ ꯇꯧꯕꯗꯁꯨ ꯉꯥꯏꯔꯤ ꯑꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯎꯠꯆꯔꯤꯁꯦ ꯌꯥꯝ ꯈꯪ ꯍꯩꯗꯅ ꯎꯠꯆꯕꯁꯨ ꯅꯠꯆꯗꯦ ꯁꯨꯝ ꯑꯩ ꯃꯌꯥꯝꯅ ꯁꯤꯌꯥꯔ ꯇꯧꯖꯕꯅꯦ ꯁꯨꯃꯥꯏꯅ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯥꯏꯝꯗ ꯃꯇꯝ ꯂꯦꯟꯕꯒꯤ ꯁꯨꯝ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯣꯡꯉꯒ ꯁꯨꯝ ꯆꯥꯕꯗꯣ सा खुथोंदो अदुसु उचबने अदो आइगी वीडियोस लोय फाव यिंगबिबगी थागतचरी अदुगा आइगी मथंगी वीडियोसु अदुम यिंगबियो आई अदुम थागतचरके अदो आई याम खंग हैदना तौबसु नचते मथंगदा मुक थेंगनरसे ngasiगidi mayam lapnarse yaifare dasvidania अदो mayam coronavirus ki mapan thokpigano yumda dum leibiyo mafam amada yumda leirsu adi india gi manungda delhi bangalore adi gujarat adi dehradun chandigarh leibasing oitarsu mafam chana leibiyo mapan thokpigano aisu thokserege aduga ngasidi lapnarse sak phulda sasile wa aduja babai mayam kainarse dasvidania yaifare aise blog loijarabane loisalage tawne adugo hausi pung ahum tare ai tumdari chak khara chasala tummagena ai tom na tumogdre ai film yenga leiba ama class of titan do adugi tum yadra sangom sana jaga chak oina khara chasalaga tummage to hantamudi ai asengi tummadamni kai si nongadore ai blog shemaga asi chaba loredna aduduga ai blog edit tawga ai thagachere mea
ꯀꯩꯅꯣꯒꯤ ꯆꯥꯛꯁꯨ ꯏꯪꯉꯦ ꯑꯗꯒꯤ ꯏꯟꯖꯥꯡꯁꯨ ꯏꯪꯉꯦ ꯁꯤ ꯍꯥꯎꯔꯤꯅꯤ ꯍꯥꯎꯇꯦꯗ ꯏꯪꯉꯦꯕ ꯉꯥꯏꯍꯥꯛ ꯁꯥꯍꯜꯂꯒꯦ ꯃꯌꯥꯝ ꯂꯣꯏꯁꯜꯂꯒꯦ ꯚꯤꯗꯤꯑꯣ ꯕꯥꯏ ꯕꯥꯏ ꯏꯖꯥꯏ ꯐꯔꯦ ꯃꯌꯥꯝ